Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau. Manipur ngarang miyoi lising ama chatret kunmanga COVID-19 dagi naba phakre miyoi lising ama chani marfumari nauna positive oiki aduga tara mangan laikhidre. Rajya sige tongan mafam singda COVID-19 dagi ngakthoknabagi damak vaccine kapa amasung test tawbagi thabak chathare. Lebaga sida ngarang miyoi lakh 38 long COVID-19 vaccine kapkibaga loinana hauzik phawbuda tika thakiba apunba masing Koti nifunitoy lakh 63 hele amasung Tokyo Olympics ki nupagi hockey ki pool egi ngasi ayuk sana kiba match Bharat na New Zealand bu panjal ahum anida thoikre. Sarkar ki facility singda sahi tara nipani mathak ki miyoi singda COVID-19 की वैक्सीन लेमना कापगी कैंपेन लेबाक सिन बथुंगबदा चथरिबना नहा ओरिबसिंगना वैक्सीन असि कापथोकनबा अमदि अतै मियोइसिंग वैक्सीन कापदसु मतेंग पांगबिनबा हाइजरी कोविड की अकीबा लेरिबना मियामना सेक्सिन बवाटपगी थोंगसिंग तोकपिदुना यारिबा मखै युमदगी चथोक्तना लेबियु तंगाई फदना चथोक्लबदी फेस मास्क उपियु फुट तरुक की सोशल डिस्टेंसिंग थंबियु माइमिट अमदि खुदसा तोइना हमदोक्तुना तरुतनाना थंबियु कोविड का मरी लेनबा ई पाउसिंग अमदि मतेंगी दमक नेशनल हेल्पलाइन नंबर सिंगना 01123978046 amasung 1075 ni aduga rajya gi helpline number na 0385241166 amasung 1800345381 ni COVID-19 dagi ngakthong na tangai fadaba jana kanglon sing ngak na chatpinaba Lions Club Imphal City United ki president Ningombam Biken na appeal tawraduna hai miyamu Ningombam Biken President Lions Club Imphal City United na khurumjari nungsi jaraba ilaicha sing tamthiraba COVID-19 laichatagi kanjanabagi dama aikoi amuk hanna section bagi phirep lawminarasi COVID ki vaccine soidana kapthokpiyu face mask soidana upiyu mi amaga gi marakta foot taru labna lebiyu hand sanitizer sijinabiyu hand wash natraga sapon sijinaduna Kutsa sengna hambiyu laichat asidagi ngakthoknaba laingakna matam gi oina piba tangai phadaba janna kaglon sing aikoi khudingmakna ngakna chatminasi section ba haibasina laichat asi changhandana bagi khwaidagi pharaba pambaini miyamu amukka hanna khurumjari Hauzik mapungiba pau Manipur dangarang miyoi lising ama chatret kunmanga COVID-19 dagi naba phakre miyoi lising ama chani marfumari nauno COVID positive oiki aduga taramanga na lekhidre Rajya ki COVID-19 command control room nangarang midang wairam thoki ba chirolamagi matung ina haukiba pung kunmari asida miyoi lising ama chani marfumari nauno positive oiki baga loinana COVID-19 positive oiba apunba masing lising marfutara chani humphunitoi sure haiba matamasida Miyoi lising ama satret kunmanga naba phaki ba apun masing lising humudrani pan humudrani thoi shure naba phabagi changsada marfutare dasming ahum nipani hauzik phawuda laichet asida miyoi lising ama sambri yankhai mathoi laikhidre hauzik active case lising mapan kuntra mapan lairi Amaromda Manipur ngarang phawbada miyoi lakh 13 lising humphumari sumna humpumapan COVID-19 gi tika kapkhre masigi manungda miyoi lakh 10 lising 10 samapan sumna anina ahanba dose ki aduga miyoi lakh ama lising yankai humdoi samu humpu tarena ani shuba dose ki tika kapkhre genome sequencing test tawnabagi damak sample marfu humdoi thabada sample humudrani pan delta variant oiba thengnare maragasida haukiba pungkun marida rajya sige tongan mafam singda leiriba health facility singda D-type oxygen cylinder lising ama chanipan humpunthoi masung B-type oxygen cylinder chahum marfuni pan pikre rajya sida COVID-19 laichat thenganaba sarkar na phamung marang kaina thamli rimsta ICU bed ni fu masung phamung sama marfu mari leiri zanimsta ICU bed ni fu masung general da chama marfudra leiri Imphal area da hanglibu COVID care center sing lamboi khongnang khongda phamung chatruk Kumalampak bal bhavan da phamung chanini phu RD wing lamphel pata phamung humpu mari Kairaugi Integrated Ayush Hospital da phamung chama NSU Kumalampak da phamung chama marfutra manga
Standard College Kongbada Pamung Humpu amasung Manipur University Kanjipurda Pamung Saniyangkai hangdoktuna thamle. Assam dangarang puna sample lakama lising ni futare cham humbudra manga test tobugi manungda mioi lising ama satruk kun mathoi positive obe thengaki masigi manungda mioi chama marfu nipan Kamrup jila degini haiba matam asida mioi tara manga siki naba phabagi chang chada marputra taruk dasmik ani ani ni Mizoram ngarang mioi chama marfu manga naba phaduna discharge tawkibaga loinana apunba positive case lising kuntra samri marputra ni thogi manungda mioi lising kuni thoi sanipan subna ani naba phakre Housing active case lising taret sangma yankai mapan lady naba pabagi sangna sada humbudra mari dasmik taret nipani Meghaloi dangarang nauna mioi sangma yankai nipan COVID positive obe tengnaki mioi kun mathoina laikide masi tharga housing pawbud sikiba apunba masing lising ama sumna mapan sure rajya tu da housing active case lising mari sangma kuntra mapan lady mioi chambri tara mathoi naba phakibaga loinana naba phakiba apunba masing lising yankai mari sahum yankai taruk sure Raja tu dah hujung pawuda mioi lak mapan lising humputaruk chatruk humbudra mapan COVID ki ahan bados ki tika kap kre masigi manungda mioi lak nipan lising tarataret chani kun nipana ahan bados ke duga mioi lak ama lising nipu mapan sambri yankai mathoina ani chuba dos ki tika kap kre Arunachal Pradesh ta COVID ki anoba case Sambri marfu thengaki aduga mioi changwa tarataret na naba phaduna discharge tawki housing active case lising mari som humputaret leiri Nauno mioi mari leikidabaga loinana housing phawbud sikiba apunba masing sanitarani thoi chure rajya du apunba positive case lising nipu manga sama marfu ni pani manungda mioi lising nipu satruk tara mapan naba phaduna discharge tawkre Pradhan Mantri Narendra Modi na hayeng sandokadaba Akashvani gi Man ki Baat thauramda lebagasi amadi mapalamda leba Bharat macha singda mahaki pungningi wa phongdokani masi thagi oina sandokpa radio program asigi humbutara mapan suba tangkakni Akashvani Imphal nasu Pradhan Mantri gi thauramasi numit asigi ayuk pung tara mathoida sandokani Pradhan Mantri na wangang bahek loibaga maduguri Manipuri wahantok sandokani Manipuri wahantok asi numit asimaki numidang pung nipanda amuhana sandokani Mar Paite Kabui Thadau Mao musung tangkul londana thauramasi mathangi numita sandokani thauramasi Akashvani Churachandpur LRS tasu sandokani tabiriba paw asi Akashvani Imphal dagini Lebagas tengarang mioi lak kunthama panlom COVID-19 vaccine kap khibaga loinana housing phawbuda tika thakiba apunba masing koti nifuni thoi lak humbudra manga hele ngarang phawbuda sahi tara nipan degi nifu mari phawbugi manungda leiba mioi lak tara nipan ahanba dos ki tika kap ki aduga mioi lak ama lising marbudra ni thoina anishuba dos ki tika kap ki housing phawbuda rajya amasung union territory kuntra taret ki sahi tara nipan degi nifu mari phawbugi manungda leiba mioi koti tara humdoi lak yankai ni thoi ahanba dos ki tika kap kre aduga mioi lak yankai taret lising yankai mangana anishuba dos ki tika kap kre Bihar da ising isawgi phibam luna leiri rajya du da chenba turel ayamba kudongtiba thaki mathakta cheli kosi turel dagi pathorokpa isingna Supol jila gi yum chahumlom ising thumjin khre amaromda Maharashtra da hojik mayoknariba ising isaw amasung chingninkhai thogdokta awaba tarba singda tengbang piba mikan bagi thabak chathari Ratnagiri amasung Raigad jila da isawgi awaba nanglaba mioising defense force singna mateng pangle Larchiplun area amasung Kolhapur gi awaba tarba mioisingda NDRF Jawan singa tengbang pibagi thabak chathari maragasida Rajasthan chingninkhai bagi thogdokta mio yankai mapan laikidre ising izawna maram moiduna lambi kaya chatpa yadre Rail gari kaya marum chenba leple Pradhan Mantri Narendra Modi na thogdogasida laikidraba mioising khatipuran pigani hana lauthokre Tokyo Olympic ki ngasi nini janba numita nupagi hockey gi pool A gi ngasi ayuk sanakiba match Bharatna New Zealand bu panjal ahum ani da thoikre games asigi kilogram ni fu nipan gi nupi gi Judo elimination round da Likmabam Susila Devi lehore mahakbu Hungary gi Eva Servovic na maichiba pirambani Loishilakpada COVID-19 dagi ngakthoknaba face mask uppa futaruk lapna na leiba khutcha amadi mai mit tarutana na thamba haiba achamba thong ahumasi ngangna chatpinaba amuhana ningsingjari aroibada maroiba paw amuk Manipur da ngarang mioi lising ama chatret kunmanga COVID-19 dagi naba fakhre mioi lising ama chani marfumari nauna positive oiki aduga taramanga na laikidre Rajya sike tongan mapam singda COVID-19 dagi ngakthoknabagi damak vaccine kapa amasung test tawbagi thabak chathare Lebagas tengarang mioi lak kunthama panlong COVID-19 vaccine kap ki bagalonina housing phawbuda tika thakiba punmasing koti ni funi toy lak humbudra manga hele amasung Tokyo Olympics ki nupagi hockey gi pool egi ngasi yuksana ki ba match
भारत ने न्यूजीलैंड बु पांजल 3-2 थोइख्रे पाउ लोइजरे।